बिस्मिल्लाहिर्रहमानिर्रहीम इन्नल हम्दुलिल्लाहि नहमदुहु व नस्तईनुहु व नस्तगफिरुहु व नऊज़ु बिल्लाहि मिन शुरूरि अनफुसिना व मिन सय्यिआति अमालिना मन यहदिहिल्लाहु फला मुज़िल्ल लहु व मन युज़लिल्हु फला हादिय लहु व अशहदु अल्ला इलाहा इल्लल्लाहु वहदहु ला शरीका लहु व अशहदु अन्न मुहम्मदन अब्दुहु व रसूलुहु अम्मा बाद अऊज़ु बिल्लाहि मिनश शैतानिर रजीम बिस्मिल्लाहिर्रहमानिर्रहीम व इन्नका लअला खुलुक़िन अज़ीम। नुंसिरबा इचल नाउसिंग अल्लाह गी इंसान मियोबा अखोइदा थौजाल कया अमनी मदुगी मरुंगदगी ख्वाइदगी मतिंग मगुन वांगबा थौजाल मिनुंगसी हायरगदी अखोइबु महाकना नुंसिबा आका सल्लल्लाहु अलैहि वसल्लम गी उम्मत की मनुंगदा सेंबिबा सिनी अखोइगी पुंसिना माई पाकपा मवैनबा दुनिया अमसुंग आखिरत पुनिंगी शांति अरोनबा अमदी अफोंगबा माई पाकपा अफबसिंग फंगनबगिदमक्ता नुंसिबा आका सल्लल्लाहु अलैहि वसल्लम गी खोंगुल्लीबा महाकी मतुंगिन बाहिबसी तंगाई फद्रबनी महाकी पुंसिगी मरी लेनबा हिरम खुदिंगमक अखोइना खंगनबा होनगदबनी अमदी मदुगिदमक्ता इसागी पुनिंगी अपामबा खुदिंगमक थादोकलगा लंबी अदुदा चन्नबा होनगदबनी ngasi इमामुल अंबिया खातमुल मुरसलीन सय्यिदुल दी आदम नातिके वही शाफिए महशर नबीउत तौबा नबीउर रहमा नबी मुकर्रम जनाब रसूलुल्लाह सल्लल्लाहु अलैहि वसल्लम महाकी अथोइबा लमचत सुमहत्पमोंग मतौ अदुगी मतंगदा वफम खरा तामिन्नसी खंगमिन्नसी अदुगा महाकी मथक्ता तत्तना दुरु सलाम थामिन्नसी महाकी पुंसिगी हिरम खुदिंगमकपु तंगाई फदबा पुंसिगी तंगाई फदबा सरुक अमनी हाइना खल्लगा खंगनबा अमदी मदुगी मतुंगिना पुंसि बुलेनबा होनसी इंशाअल्लाह अल्लाह न मदुगी पांगल पीसनु अल्लाह न सूरा अल कलम गी अहुबा आयात तहबीरी व इन्नका लअला खुलुक़िन अज़ीम हो अचानबा हो नुंसीबा नहाकी लमचत साजत असे यामना मतिक मगुन वांगबा यामना थाक वांगबनी हिरम असिदा लमचत साजत अखलाक करेक्टर हाइबा असिदा अखोइना खंगलिबा वहानथोक अदुखक नत्ते इंसान मियोइबगी हैबिट खुदिंगमक हाइनबी खुदिंगमक तुंबा तुमदना लैबा हौगतपा फंबा चतपा हाइबा ताबा चाबा थकपा कारोबार तौबा थबक इंखांग सुबा होटनबा अमना अमगा लौना लैनबगी हिरमसिंग अवाबदा हराउबदा नाइतोंगी ओइबा पुंसीदा इमुंग मनुंगी ओइबा पुंसीदा अपुनबगी ओइबा समाज सोसाइटीगी पुंसीदा हिरम खुदिंगमकता नियम चुंबा फजबा सुमहत्पा अदुबुनी लमचत हारिबा असि अखोइना खन्नरिबा चुमनतंगी अथोट अनौ साउगंदबा अमदी अफोंबा अफबा साबा अदुखक फजब लमचतनी हाइना अखोइना खन्नरिबा मदु नत्ते हुजुक पंजखरिबा हिरम खुदिंगमक असिदा अवांगबा थाकता फजना निंगथीजना लैखरबा अथोइबा ख्वाइदगी अथोइबा ओइखिबा हिरम खुदिंगमक असिदा फजबगी अवांगबा थाक अवांगबा ngamkhaida लैखिबा असे अथोइबा नबी सल्लल्लाहु अलैहि वसल्लम महा खक्तने अल्लाह रब्बुल इज्जतना हुजुक सोंजखरिबा आयाते मुबारका असिदा मितकुब खरदा अल्लाह की नबी सल्लल्लाहु अलैहि वसल्लम गी सीरत महा के पुंसिगी मतिक मगुन पूर्णमक सुपसन्न फोंदोकलबगुम महा के लमचत साजत खुदिंगमक मतिक मगुल लैरबा मियोइबा खुदिंगमक्तगी हेना था वांगलबा करिगिसु वांगदबा ओइगनी इमा आयशा सिद्दीका रज़ियल्लाहु ताला अन्हा महांगोंदा हंकी ओ उम्मुल मुमिनीन अइंगोंदा रसूलुल्लाह सल्लल्लाहु अलैहि वसल्लम गी मतांगदा ताकपियु हाइना हजरत साद बिन हिशाम रज़ियल्लाहु ताला नु महांगना हंकीय मतमदुदा सिद्दीका कायनात उम्मुल मुमिनीन अथोइबी इमा आयशा सिद्दीका रज़ियल्लाहु ताला अन्हा महांगना हबिरखियबा काना खुल्कुहुल कुरआन रसूलुल्लाह सल्लल्लाहु अलैहि वसल्लम गी करेक्टर महाकी लमचा साजत असि कुरान करीम ओइरमी हाइना मरमदि अल्लाह न कुरान पाक असिदा पनबीरिबा जबर जेर वही अमममगी हिरम अमममदा अल्लाह न पामलिबा लमचा साजत खुदिंगमक नीति नियम खुदिंगमक असि नुंसिबा रसूल सल्लल्लाहु अलैहि वसल्लम गी मनुंग अमदी मपान गी पुंसी द सुपना अमत अवात पर लैतना यावरमे मरम असिनबु अल्लाह रब्बुल इज्जत मसामकना ऐलान तौरिबनेबा व इन्नका लअला खुलुक़िन अज़ीम हाइना हारिबा रसूलुल्लाह सल्लल्लाहु अलैहि वसल्लम गी अवांग बताकी लमचा साजत असिदा ngahakki manung dai khoina punna taba kun punna khangba khogi supna paba masi oithoktabani adubu ngasi tentakpa warol asida mahakki athoi balamchat singi manung dagi adugum laba lamchat khara khangminasi insan miyoi bagi lamchat sajat ka mari leinariba asi maru oina polam ahumni insan miyoi bagi chimbal laiton wa loliba sumain tawduna thamoi अदुगा अतोपा हक्सांगी पार्ट सिंग हाइरिबा हिरम अहुम असिदनी इंसान में बगी लमचत की हिरम सिंग खाइदोकलिबा असि रसूलुल्लाह सल्लल्लाहु अलैहि वसल्लम चिंबाल गी ओइबा लैतोन गी ओइबा हिरम असिदसु यामना सेंगबा थमोइ गी ओइबा हिरम असिदसु ख्वाइदगी हेना लक लंगबा सुमाइन तौदना लेमहौरिबा हक्सांगी कयात खुदिंगमक असिदसु अवांगबा थाके मगुन सिंग अदुमक चेलमने सय्यदना अनस रज़ियल्लाहु ताला अन्हु महाकना हाय लम यकुन रसूलुल्लाह सल्लल्लाहु अलैहि वसल्लम फाहिशन वला लआनन वला सब्बाबन काना यक़ूलु इंदल मअतबा
मालहु तरिब जबीनु हाइबदी रसूलुल्लाह सल्लल्लाहु अलैहि वसल्लम अकाम पेट ngang बसु ओइरमदे साप तौबा लानत तौबा मीसु ओइरमदे मी अमगी मथक्ता नत ओइदबा गाली पीबा ngahaihaidaba nganghaidaba atopa ofamsing haiba mina sauningba yaba mingtholsing tholaga karim kathainaba atopa ama posak ama phattaba posak ama pallaga miduda chai thangba asugumba misak su oiramde Allah gi nabina yamna sawba matamda hariba wahai iseka hairammeba mahakki laibak ado motla sanoin laibak totla sanoin malahu tariba jabinu magi laibak ado laibak totla sanu masi Allah gi nabi sallallahu alaihi wasallam gi sawbona kham thengba matamda mahakki aroiba wahai oirammeba sahih muslim da sayyidina abu hurairah radhiyallahu ta'ala anhu mahakna hai nungsiba rasul sallallahu alaihi wasallam da hangachaki o Allah gi rasul nahak mushrik singda shirka tawriba mi singa sida sap tawbi badwa tawbiyu haina matamada nungsiba aka sallallahu alaihi wasallam mahakna hai ki inni lam ub'as la'anan wa inna ma bu'isu rahma ayese lanat tawba am oina thabirakhiba natte aide rahmat oina Allah na thabirakhiba ni aina mahakna paukhum pibiramme asumna sayyidina anas radhiyallahu ta'ala anhu mahakna hai aina chahi tara rasulullah sallallahu alaihi wasallam gi seba tawzaki hariba chahi tara asigi manungda aingonda mahakna uf fauba haibi khide haibidi nangna thabak asi karige tawribano hariba thabak asina karige tawdribano haibana chingbo famsing asi kaidonung tanung siba rasul sallallahu alaihi wasallam na sayyidina anas radhiyallahu ta'ala anhu da hai khide khantaba yabo famni mi amaga loinana chahi tara adusu mahakki makhada laiba asida matamasi aikoina khoigi oiba wakhalon asida noma kangdana chai thangba penda phongdokpa awat pasing asoi aran sing phaba masi hiram kaya ama sabarngam da hiram kaya ama yawgane ba lagama phaba taragasu adu yamna ngakningai oribadi chahi tara magi manakta seba tawraga laiba matamda uf phauba mahakki chimbal lagi thokhidaba masi yamna ngakningai oiba posakamani taibangi itihasta phanglaroidaba nungsiba rasul sallallahu alaihi wasallam ahingi matamda numidangi matamda mahakki yumda halakpa matamda yamna atappa khonjel ga loinana nami ba ameng ba khonjel ga loinana salam tawrami atoppa tumliba mising da kaidana bagi damak mahaki salam adu targa paukhum pina bagi damak ta atoppa mising da waichin ga daba tumlam ba pothalam ba mising da kai boy ga daba dugi khallaga salam bawba mahakna tahanning liba mi adu khakna chaba taba yabagi chang da tawramme salam tawdo phawba asigum laba wakhallon mi gi awaba mi gi nungai taba waichin ga daba adugi wakhal tawramme adubu mahakki ummat oiriba ngasi aikhoi chimbal lagi kanagumba amagi punsida kham thengna awabu oiba yaba maichak oiba yaba adugun lawa wahi wata kaya ama aikhoi ngasi ngangningba amada ngangli hainingba amada hairi miwa ngangli phattaba mingthol singna kauri Allah gi nungsi kharba banda sing asida gazwai hunen tagi halakpa matamda mafam amada khongangi mioi kharana nungsiba rasul sallallahu alaihi wasallam da loina taksil lakhi tansil lakhi miya maduna taksil lakwadagi asum hingnaba hotna matamda nungsiba rasul sallallahu alaihi wasallam boroi pambi amada yausan khiyaba mahakna illiba figolado chadar mubarak ado hariba boroi pambi gi tingkhang sing aduda pallaga lai khiyaba matam asida nungsiba rasul sallallahu alaihi wasallam na asawa utpa chai thangba gi mahutta makhoida haibi khiyaba o miya besing aigi dardu di aingonda pibiyuduna karigomba aigi inakta boroi pambi asida paliba tingkhang sing asiga masing manana ut aigi inakta camel ut to madu leirabasu yawba taragadi hariba ut sing adu aina nakhoi mi marakta loina yen thokadabani matamadu nakhoina aibu arikpa amadi aranba tawba aranba ngangba amadi miki thi amoina kaidorungda nakhoina phangloi asumna mahakki sebaroi saidana anas bin malik radhiyallahu ta'ala anhu mahakna hayaba aina noma nabi karim sallallahu alaihi wasallam ka chatminaramni matamadu nungsiba rasul sallallahu alaihi wasallam na nazran gi akan ba chadarama ilamme matamadu khongang gi miyoy ma laklaga mahakna nungsiba aka sallallahu alaihi wasallam gi illiba figola se pairaga sola se kanna chingkhiyaba kadai phawa kanna chingkhai matamda thi aduna chingkhibagi takna khibagi mami dakpham ase sayyidina anas radhiyallahu ta'ala anhu nungsiba aka sallallahu alaihi wasallam gi athoi bangak samda uba phangkhiyaba hariba asumaina chingla matungda khongang gi misak asina hairakkhiyaba aigi damakta Allah gi lanthum asidagi hukum tawbiyu ya thang tawbiyu nangi nakta lairiba haibidi nangi nakta lairiba lanthum sing adugi hiramda aigi hukum aigi ya thang karino tawbiyu sini ju ki dihati sina hairakhribas ibam asida sunungsiba rasul sallallahu alaihi wasallam na mahangonda saubibagi mahutta chai thangbagi mahut karino tawriba se kari matawno sumaina bu tawbra haibna chingba tawbagi mahutta tungda onthoraklaga nokphet tawki aduga hairiba misak aduda mangonda ayamba masingi pochai sing lanthum sing pinabagi ya thang tawbirakhiya asumna chimbal gi oiba wahai khakna tana nungsiba rasul sallallahu alaihi wasallam gi thamoi gi mangal thamoi gi phajaba mahakki sumhatpa ithil sing hariba thamoi gi oiba phajaba paukhum leitaba changdamna pham leitaba hiram khudingmak magun khudingmak ase mahakki thamoi da supna chelamme sayyidina anas radhiyallahu ta'ala anhu mahakna hai rasulullah sallallahu alaihi wasallam se mahakki lamcha sajat mahakki saktam surat ki matungina miyoiba khudingmak tagi hena thoiba ningthiba sumhatpa thoiba oiramme miyoi punamak tagi hena mapangal kanba hena thauna leiba oiramme ahing ama madina wala singna yeknabagi khonjel taraga mipainaba akiba phaukhiyaba
ꯂꯥꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯤꯌꯥꯝꯅ ꯆꯦꯟꯁꯤꯟꯅꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯃꯥꯡꯖꯧꯅꯅ ꯂꯩꯔꯝꯕ ꯃꯤꯌꯥꯝꯅ ꯊꯦꯡꯅꯈꯤꯑꯕ ꯃꯤꯌꯥꯝꯗꯒꯤ ꯃꯥꯡꯖꯤꯜ ꯊꯥꯔꯒ ꯂꯥꯛꯂꯤꯕ ꯑꯀꯤꯕ ꯄꯣꯛꯄ ꯑꯩꯈꯣꯏꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯌꯧꯔꯒ ꯂꯩꯔꯝꯃꯦꯕ ꯑꯗꯨꯒ ꯃꯤꯌꯥꯝ ꯌꯧꯁꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯕꯤꯔꯛꯈꯤꯕ ꯀꯤꯒꯅꯨ ꯀꯤꯒꯅꯨ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯃꯍꯥꯛꯀꯤ ꯉꯛꯁꯝꯗ ꯊꯥꯡ ꯑꯃ ꯌꯥꯟꯕꯁꯨ ꯑꯣꯏꯔꯝꯃꯦꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯁꯒꯣꯜ ꯑꯁꯤꯕꯨ ꯌꯥꯝꯅ ꯌꯥꯡꯕ ꯑꯃ ꯑꯣꯏꯅ ꯐꯪꯖꯩ ꯍꯥꯏꯅ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯅꯔꯕ ꯈꯣꯟꯖꯦꯜ ꯑꯃ ꯂꯥꯛꯄꯗ ꯃꯊꯟ ꯈꯛꯇ ꯁꯒꯣꯜ ꯑꯃ ꯄꯨꯔꯒ ꯃꯌꯥꯝꯗꯒꯤ ꯃꯥꯡꯖꯤꯜ ꯊꯥꯔꯒ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯝꯂꯕꯁꯨ ꯑꯩꯒ ꯍꯥꯟꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯅ ꯃꯊꯟ ꯈꯛꯇ ꯆꯠꯂꯝꯂꯤꯕꯅꯦꯕ ꯀꯌꯥ ꯃꯇꯤꯛ ꯋꯥꯡꯈ꯭ꯔꯕ ꯊꯧꯅꯥꯅꯣ ꯌꯦꯡꯉꯨ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯒꯖꯋꯥꯏ ꯎꯍꯨꯗ ꯑꯃꯗꯤ ꯒꯖꯋꯥꯏ ꯍꯨꯅꯩꯟ ꯑꯁꯤꯗ ꯃꯨꯁꯜꯃꯥꯟꯁꯤꯡꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯉꯝꯕ ꯅꯝꯁꯤꯜꯂꯛꯄ ꯈꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯄ ꯐꯤꯕꯝ ꯑꯃ ꯑꯣꯏꯈꯤꯕ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯃꯨꯁꯜꯃꯥꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯐꯝ ꯊꯥꯗꯣꯛꯂꯒ ꯆꯦꯟꯕꯒꯤ ꯇꯥꯟꯐꯝ ꯐꯥꯎꯕ ꯌꯧꯔꯛꯂꯕ ꯍꯥꯏꯔꯤꯕ ꯐꯤꯕꯝ ꯀꯌꯥ ꯑꯁꯤꯗ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯅꯥꯏꯇꯣꯝ ꯃꯊꯟ ꯈꯛꯇ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯩꯈꯤꯑꯕ ꯌꯦꯛꯅꯕꯁꯤꯡꯒꯤ ꯄꯔꯤꯡ ꯑꯁꯦ ꯁꯦꯒꯥꯏꯔꯒ ꯃꯥꯡꯖꯤꯜ ꯊꯥꯈꯤꯑꯕ ꯃꯊꯟ ꯈꯛ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯃꯍꯥꯛꯀꯤ ꯍꯟꯕ ꯂꯩꯇꯕ ꯃꯍꯥꯛꯀꯤ ꯈꯣꯡꯐꯝ ꯆꯦꯠꯄ ꯑꯁꯤ ꯎꯔꯒ ꯇꯨꯡꯍꯜꯂꯒꯦ ꯈꯜꯂꯝꯕ ꯑꯗꯨꯒꯨꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯑꯃꯨꯛꯀ ꯍꯜꯂꯒ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯂꯥꯟ ꯀꯌా ꯑꯃ ꯃꯥꯏ ꯄꯥꯛꯈꯤ ꯉꯝꯈꯤ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯁꯤ ꯌꯥꯝꯅ ꯊꯣꯠꯄ ꯅꯧꯕ ꯃꯤꯌꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯈꯪꯕ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯁꯨꯝꯍꯠꯄ ꯅꯨꯡꯁꯤꯕ ꯁꯨꯃꯥꯏꯅ ꯊꯧꯅꯥꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ ꯃꯤꯌꯥꯝꯗꯒꯤ ꯉꯝꯊꯛ ꯊꯪꯅ ꯉꯝꯈꯩ ꯂꯩꯇꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯊꯧꯅꯥ ꯑꯗꯨꯒꯨꯝꯕ ꯄꯨꯊꯣꯛꯄ ꯉꯝꯕ ꯊꯃꯣꯏ ꯑꯣꯏꯔꯝꯃꯦꯕ ꯑꯊꯣꯠꯄ ꯑꯀꯟꯕ ꯑꯃꯦꯡꯕ ꯁꯨꯝꯍꯠꯄ ꯅꯨꯡꯁꯤꯕ ꯈꯣꯏꯊꯨꯝꯅꯕ ꯒꯨꯟ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯆꯦꯜꯂꯝꯃꯦꯕ ꯑꯁꯨꯝꯅ ꯊꯃꯣꯏ ꯆꯥꯎꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯀꯠꯊꯣꯛꯄꯒꯤ ꯍꯤꯔꯝ ꯑꯁꯤꯗꯁꯨ ꯄꯨꯝꯅꯃꯛꯇꯒꯤ ꯑꯋꯥꯡꯕ ꯊꯥꯛ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯑꯣꯏꯕꯒꯤ ꯏꯇꯤꯍꯥꯁ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯃꯒꯨꯟꯁꯤꯡ ꯃꯍꯥꯛꯉꯣꯟꯗ ꯆꯦꯟꯈ꯭ꯔꯤꯕꯅꯦꯕ ꯃꯥꯂꯦ ꯒꯅꯤꯃꯠ ꯐꯪꯕꯁꯤꯡ ꯑꯁꯤꯗ ꯁꯔꯨꯛ 4 ꯂꯣꯏꯅ ꯌꯦꯟꯊꯣꯛꯈ꯭ꯔꯒ ꯃꯍꯥꯛꯀꯤꯗꯃꯛꯇ ꯁꯔꯨꯛ 5 ꯁꯨꯕ ꯈꯨꯝꯁ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ 5 ꯁꯨꯕ ꯁꯔꯨꯛ ꯑꯁꯤ ꯃꯍꯥꯛꯉꯣꯟꯗ ꯐꯪꯕ ꯃꯁꯤ ꯐꯥꯎꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯤꯌꯥꯝꯗ ꯌꯦꯟꯊꯣꯛꯂꯝꯃꯦꯕ ꯁꯨꯃꯥꯏꯅ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯌꯦꯟꯊꯣꯛꯂ ꯃꯇꯨꯡꯗ ꯑꯜꯂꯥꯍꯗ ꯑꯁꯨꯝꯅ ꯑꯣꯟꯈꯠꯂꯒ ꯍꯥꯏꯔꯝꯃꯦꯕ ꯌꯥ ꯑꯜꯂꯥꯍ ꯅꯍꯥꯛꯅ ꯁꯥꯈꯤ ꯑꯣꯏꯕꯤꯌꯨ ꯃꯨꯍꯝꯃꯗꯅ ꯃꯍꯥꯛꯀꯤ ꯄꯨꯝꯅꯃꯛ ꯅꯍꯥꯛꯀꯤ ꯂꯝꯕꯤꯗ ꯀꯠꯊꯣꯛꯈ꯭ꯔꯦ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯑꯍꯥꯡꯕ ꯐꯤꯈꯥꯎꯒ ꯂꯣꯏꯅꯅ ꯑꯩ ꯌꯨꯝꯗ ꯍꯜꯂꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯦꯂꯥꯟ ꯇꯧꯔꯝꯃꯤ ꯑꯜꯂꯥꯍꯗ ꯍꯥꯏꯔꯝꯃꯦꯕ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯃꯁꯥꯃꯛꯅ ꯍꯥꯏꯕꯤꯔꯝꯃꯤ ꯃꯤꯑꯣꯏꯕ ꯈꯔ ꯑꯅꯤꯕꯒꯤ ꯁꯛꯇꯝꯗ ꯑꯅꯤꯕ ꯑꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯃꯁꯛ ꯈꯪꯉꯤ ꯃꯈꯣꯏꯁꯤ ꯅꯤꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯐꯤꯜꯝ ꯑꯗꯨꯗꯁꯨ ꯃꯈꯣꯏꯗꯁꯨ ꯑꯩꯅ ꯑꯩꯒꯤ ꯑꯔꯩꯕ ꯑꯉꯝꯕꯁꯤꯡ ꯄꯤꯊꯣꯛꯈꯤ ꯃꯤꯌꯥꯝꯅ ꯍꯪꯈꯤꯑꯕ ꯃꯈꯣꯏ ꯑꯗꯨ ꯅꯤꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯗ꯭ꯔꯕꯗꯤ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯄꯤꯔꯤꯕꯅꯣ ꯍꯥꯏꯅ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯈꯤꯑꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯅꯤꯕꯒꯤ ꯊꯕꯛ ꯑꯁꯦ ꯃꯈꯣꯏꯅ ꯊꯥꯗꯣꯛꯇꯦ ꯑꯃꯁꯨꯡ ꯑꯜꯂꯥꯍꯅ ꯑꯩꯒꯤꯗꯃꯛꯇ ꯂꯤꯛꯄ ꯑꯁꯤ ꯄꯥꯝꯕꯤꯗꯦ ꯍꯥꯏꯅ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤꯑꯕ ꯍꯖꯔꯠ ꯖꯥꯕꯤꯔ ꯔꯖꯤꯌꯜꯂꯥꯍു ꯇꯥꯂꯥ ꯑꯟꯍꯨ ꯃꯍꯥꯛꯅ ꯍꯥꯏ ꯔꯁꯨꯂꯨꯜꯂꯥꯍ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯀꯩꯗꯧꯅꯨꯡꯗ ꯑꯅꯤꯕ ꯑꯃꯕꯨ ꯄꯤꯗꯅ ꯊꯤꯡꯕꯤꯈꯤꯗꯦꯕ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯥꯜ ꯂꯟ ꯊꯨꯝ ꯂꯩꯕ ꯇꯥꯔꯒꯗꯤ ꯈꯨꯗꯛꯇ ꯄꯤꯈꯤ ꯀꯔꯤꯒꯨꯝꯕ ꯂꯩꯇꯕ ꯇꯥꯔꯒꯅ ꯀꯣꯟꯅ ꯄꯤꯅꯕꯒꯤꯗꯃꯛꯇ ꯋꯥꯗꯥ ꯇꯧꯔꯒ ꯊꯥꯗꯣꯛꯄꯤꯈꯤ ꯑꯗꯨꯒ ꯍꯦꯟꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯑꯜꯂꯥꯍꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯃꯇꯨꯡꯒꯤ ꯒꯨꯅꯥꯍꯁꯤꯡ ꯀꯣꯛꯄꯤꯈ꯭ꯔꯕ ꯒꯨꯅꯥꯍ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯁꯨꯝ ꯑꯣꯏꯈ꯭ꯔꯕ ꯃꯤ ꯀꯧꯕ ꯖꯥꯠ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯛ ꯋꯥꯡꯕ ꯑꯣꯏꯔꯤꯕ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯑꯆꯝꯕ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯅꯕꯤꯁꯤꯡ ꯔꯁꯨꯜꯁꯤꯡꯗꯒꯤꯁꯨ ꯏꯃꯥꯝ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯁꯨ ꯏꯃꯥꯝ ꯑꯣꯏꯔꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯑꯜꯂꯥꯍꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯊꯥꯛ ꯋꯥꯡꯅ ꯑꯜꯂꯥꯍꯕꯨ ꯀꯤꯕ ꯕꯟꯗꯥ ꯑꯃꯁꯨ ꯑꯣꯏꯈꯤ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯍꯥꯏꯕꯤꯔꯝꯃꯦꯕ ꯑꯃꯥ ꯋꯜꯂꯥꯍꯤ ꯏꯟꯅꯤ ꯑꯈꯁꯥꯀꯨꯝ ꯂꯤꯜꯂꯥꯍꯤ ꯋ ꯑꯠqākum ꯈꯪꯉꯣ ꯑꯩ ꯅꯈꯣꯏ ꯄꯨꯝꯅꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯜꯂꯥꯍꯕꯨ ꯀꯤꯕ ꯑꯜꯂꯥꯍꯅ ꯐꯥꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯖꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯃꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯇꯛꯋꯥ ꯑꯃꯗꯤ ꯒꯨꯅꯥꯍꯁꯤꯡꯗꯒꯤ ꯉꯥꯛꯄ ꯑꯁꯣꯏ ꯑꯔꯥꯟꯁꯤꯡꯗꯒꯤ ꯉꯥꯛꯅ ꯍꯤꯡꯅꯕꯒꯤ ꯃꯤꯄꯥꯏꯅꯕ ꯑꯀꯤꯕ ꯑꯁꯤꯁꯨ ꯃꯍꯥꯛꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯥꯛ ꯋꯥꯡꯅ ꯌꯥꯎꯈꯤꯑꯕ ꯃꯁꯤꯇ ꯅꯠꯇꯅ ꯐꯖꯕ ꯂꯝꯆꯠ ꯐꯖꯕ ꯒꯨꯟ ꯑꯋꯥꯡꯕ ꯊꯥꯛ ꯅꯕꯤꯁꯤꯡꯒꯤ ꯏꯃꯥꯝ ꯀꯠꯊꯣꯛꯄ ꯊꯃꯣꯏ ꯆꯥꯎꯕ ꯃꯁꯤꯒꯤ ꯒꯨꯟ ꯄꯨꯝꯅꯃꯛ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯏꯪꯒꯤꯠ ꯏꯁꯥꯔꯥꯗ ꯊꯋꯥꯏ ꯊꯥꯔꯒꯦ ꯍꯥꯏꯅ ꯉꯥꯏꯔꯒ ꯂꯩꯈꯤꯕ ꯁꯥꯍꯥꯕꯥ ꯀꯤꯔꯥꯝ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯔꯤꯕ ꯊꯥꯛ ꯑꯁꯤꯗ ꯂꯩꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯏꯀꯥꯏꯒꯟꯕ ꯏꯀꯥꯏꯕ ꯈꯪꯕ ꯑꯗꯨꯒꯨꯝꯂꯕ ꯑꯊꯣꯏꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯦꯕ ꯁꯩꯗꯅꯥ ꯑꯕꯨ ꯁꯌꯤꯗ ꯈꯨꯗ꯭ꯔꯤ ꯔꯖꯤꯌꯜꯂꯥꯍു ꯇꯥꯂꯥ ꯑꯟꯍꯨ ꯃꯍꯥꯛꯅ ꯍꯥꯏꯌꯦꯕ ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯑꯁꯤ ꯄꯔꯗꯥ ꯃꯅꯨꯡꯗ ꯂꯩꯕ ꯂꯩꯁꯥꯕꯤ ꯅꯨꯄꯤꯗꯒꯤꯁꯨ ꯍꯦꯟꯅ ꯏꯀꯥꯏꯕ ꯈꯪꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯕꯛ ꯑꯃ ꯃꯀ꯭ꯔꯨ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯎꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯐꯠꯇꯔꯦ ꯃꯀ꯭ꯔꯨꯅꯤ ꯇꯧꯍꯩꯗꯕ ꯊꯕꯛꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯐꯥꯎꯔꯤꯕ ꯏꯀꯥꯏꯕꯒꯤ ꯃꯃꯤ ꯑꯗꯨ ꯃꯗꯨꯗꯒꯤ ꯑꯗꯨꯃꯛ ꯈꯪꯖꯔꯝꯃꯤ ꯍꯥꯏꯅ ꯁꯥꯍꯥꯕꯥ ꯀꯤꯔꯥꯝꯁꯤꯡꯅ ꯍꯥꯏꯌꯦꯕ ꯑꯗꯨꯒꯨꯝꯂꯕ ꯊꯥꯛ ꯋꯥꯡꯅ ꯏꯀꯥꯏ ꯈꯪꯈ꯭ꯔꯕ ꯅꯕꯤ ꯑꯗꯨꯒꯤ ꯎꯝꯃꯠ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯎꯝꯃꯠ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯗ ꯉꯁꯤ ꯏꯀꯥꯏ ꯈꯪꯗꯕ ꯑꯀꯥꯝ ꯑꯄꯦꯠꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯉꯁꯤ ꯃꯥꯡꯖꯤꯜ ꯊꯥꯅ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯎꯝꯃꯠ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯡꯆꯠ ꯊꯤꯍꯜꯂꯤꯕꯅꯤ ꯀꯌꯥ ꯃꯇꯤꯛ ꯐꯖꯕ ꯂꯝꯆꯠ ꯑꯣꯏꯔꯝꯕꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯡꯁꯤꯕ ꯑꯀꯥ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯃꯍꯥꯛꯅ ꯇꯣꯏꯅ ꯍꯥꯏꯕꯤꯔꯝꯃꯦꯕ ꯑꯩꯉꯣꯟꯗ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯐꯠꯇꯕ ꯋꯥ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯅ ꯑꯩꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛꯇ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯁꯦꯡꯅ ꯊꯝꯖꯕ ꯄꯥꯝꯃꯤ ꯍꯥꯏꯅ
ꯊꯃꯣꯏꯒꯤ ꯐꯠꯇꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯂꯝꯆꯠ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯁꯦ ꯂꯛ ꯂꯛ ꯂꯪꯅ ꯁꯦꯡꯂꯒ ꯂꯩꯔꯝꯃꯤ ꯀꯂꯛ ꯃꯤꯍꯧꯕ ꯏꯌꯦꯛꯅ ꯌꯦꯡꯊꯤꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯁꯨꯃꯥꯏꯅ ꯀꯤꯕ ꯂꯤꯛꯄ ꯃꯤꯍꯧꯕ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯔꯥꯝ ꯀꯆꯥꯎꯕꯅ ꯆꯤꯡꯕ ꯃꯁꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦꯕ ꯃꯍꯥꯛꯅ ꯀꯔꯥꯝꯕ ꯑꯃꯈꯛꯇꯤ ꯂꯩꯔꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯔꯤꯁꯨꯟ ꯑꯂꯩꯀꯨꯝ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯅ ꯏꯃꯥꯟ ꯄꯨꯔꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯨꯟꯁꯤꯔꯣꯜ ꯑꯁꯤꯕꯨ ꯆꯨꯝꯊꯣꯛꯆꯔꯛꯄ ꯑꯗꯨꯒ ꯖꯍꯟꯅꯝꯗꯒꯤ ꯍꯤꯡꯂꯒ ꯖꯟꯅꯠꯇ ꯆꯠꯈꯤꯕ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯗꯤ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯀꯔꯥꯝ ꯀꯆꯥꯎꯔꯝꯃꯦꯕ ꯀꯂꯛꯄ ꯐꯥꯎꯔꯝꯃꯦꯕ ꯃꯁꯤ ꯃꯍꯥꯛꯅ ꯄꯥꯝꯂꯝꯃꯦꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯣꯏꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯖꯍꯟꯅꯝꯗꯒꯤ ꯍꯤꯡꯂꯒ ꯖꯟꯅꯠꯇ ꯆꯠꯆꯈꯤꯕ ꯃꯁꯤꯈꯛ ꯃꯍꯥꯛꯉꯣꯟꯗ ꯀꯔꯥꯝꯕ ꯂꯩꯔꯝꯃꯦꯕ ꯍꯥꯏꯔꯤꯕ ꯀꯔꯥꯝꯕ ꯑꯁꯤꯒꯤ ꯃꯔꯝꯗꯒꯤꯅꯦꯕ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯈꯤꯗ꯭ꯔꯤꯕ ꯎꯝꯃꯠ ꯑꯁꯤꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠꯅ ꯃꯍꯥꯛꯄꯨ ꯍꯟꯅ ꯊꯦꯝꯕ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯐꯥꯊꯔꯕꯒꯤꯗꯃꯛꯇ ꯀꯨꯔꯥꯟꯒꯤ ꯐꯖꯔꯕ ꯅꯤꯡꯊꯤꯔꯕ ꯑꯥꯌꯥꯁꯤꯡ ꯑꯜꯂꯥꯍꯅ ꯊꯥꯕꯤꯔꯛꯈ꯭ꯔꯤꯕ ꯑꯁꯤ ꯁꯩꯗꯅ ꯑꯥꯏꯁꯥ ꯁꯤद्ꯗꯤक़ꯥ ꯔज़ꯤꯌꯜꯂꯥꯍꯨ ꯇꯥꯂꯥ ꯑꯟꯍꯥ ꯃꯍꯥꯛꯅ ꯍꯥꯏꯌꯦꯕ ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯀꯩꯗꯧꯅꯨꯡꯗ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯃꯗ ꯃꯤ ꯑꯃꯗ ꯅꯨꯄꯤ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯁꯦꯕꯥꯔꯣꯏ ꯑꯃꯗ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥꯒꯤ ꯈꯨꯠꯅ ꯊꯥꯈꯤꯗꯦ ꯐꯨꯈꯤꯗꯦꯕ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯉꯣꯟꯗ ꯃꯤꯅ ꯈꯨꯠ ꯊꯥꯔꯛꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯋꯥꯕ ꯑꯣꯏꯔꯛꯈꯤꯕ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅꯁꯨ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯈꯨꯠ ꯊꯥꯈꯤꯗꯦꯕ ꯁꯨꯞꯅꯇꯪꯒꯤ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯗꯤꯟ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁꯤꯡꯅꯔꯛꯄ ꯃꯨꯁꯜꯃꯥꯟꯁꯤꯡꯗ ꯑꯋꯥꯕ ꯄꯤꯔꯛꯄ ꯃꯗꯨꯈꯛꯀꯤ ꯂꯃꯟ ꯈꯨꯝꯕ ꯃꯗꯨꯈꯛꯄꯨ ꯃꯨꯊꯠꯅꯕꯒꯤꯗꯃꯛꯇ ꯖꯤꯍꯥꯗꯇ ꯃꯍꯥꯛꯅ ꯈꯨꯠ ꯊꯥꯈꯤꯕ ꯑꯗꯨ ꯅꯠꯇꯅ ꯑꯍꯦꯟꯕ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯍꯥꯛꯅ ꯁꯣꯛꯂꯨꯕ ꯖꯈꯝ ꯇꯧꯈꯤꯕ ꯗꯥꯛꯐꯝ ꯅꯥꯏꯍꯜꯂꯨꯕ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯃ ꯐꯥꯎꯕ ꯂꯩꯈꯤꯗꯦꯕ ꯑꯗꯨꯕꯨ ꯀꯅꯥꯗꯁꯨ ꯃꯍꯥꯛꯅ ꯈꯨꯠ ꯊꯥꯈꯤꯗ꯭ꯔꯕ ꯀꯅꯥꯗꯁꯨ ꯍꯦꯟꯖꯟꯈꯤꯗ꯭ꯔꯕ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯠꯀꯨꯞꯁꯤꯡꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯗ ꯑꯩꯒꯤ ꯈꯨꯠꯅ ꯁꯣꯛꯈꯤꯕ ꯊꯥꯈꯤꯕ ꯁꯣꯏꯕꯗꯒꯤ ꯑꯩꯅ ꯈꯪꯍꯧꯗꯕꯗ ꯑꯋꯥꯕ ꯑꯣꯏꯈꯤꯕ ꯍꯛꯆꯥꯡꯗ ꯑꯋꯥꯕ ꯑꯣꯏꯈꯤꯕ ꯌꯥꯎꯔꯕꯗꯤ ꯂꯃꯟ ꯈꯨꯝꯖꯔꯣ ꯍꯥꯏꯅ ꯑꯦꯂꯥꯟ ꯇꯧꯔꯤꯕꯅꯦꯕ ꯁꯨꯃꯥꯏꯅ ꯍꯖꯔꯠ ꯑꯁꯋꯗ ꯔज़ꯤꯌꯜꯂꯥꯍु ꯇꯥꯂꯥ ꯑꯟꯍꯨ ꯃꯍꯥꯛꯅ ꯍꯥꯏꯌꯦꯕ ꯑꯩꯅ ꯏꯃꯥ ꯑꯥꯏꯁꯥ ꯁꯤद्ꯗꯤक़ꯥ ꯔज़ꯤꯌꯜꯂꯥꯍु ꯇꯥꯂꯥ ꯑꯟꯍꯥ ꯃꯍꯥꯛꯉꯣꯟꯗ ꯍꯪꯒꯠꯆꯈꯤꯑꯕ ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯑꯁꯤ ꯌꯨꯝꯗ ꯀꯔꯤ ꯇꯧꯔꯝꯕꯅꯣ ꯍꯥꯏꯅ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯑꯕ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯗꯔꯀꯥꯔ ꯂꯩꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯇꯧꯔꯝꯃꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯍꯥꯏꯅ ꯑꯗꯨꯒ ꯅꯃꯥꯖꯀꯤ ꯃꯇꯝ ꯑꯣꯏꯕ ꯃꯇꯝꯗ ꯅꯃꯥꯖꯀꯤꯗꯃꯛꯇ ꯆꯠꯈꯤ ꯍꯥꯏꯅ ꯅꯕꯤ ꯄꯨꯝꯅꯃꯛꯀꯤ ꯏꯃꯥꯝ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯑꯊꯣꯏꯕ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯑꯜꯂꯥꯍꯅ ꯃꯍꯥꯛꯄꯨ ꯑꯔꯁ ꯊꯛꯇ ꯀꯧꯕꯤꯔꯤꯕ ꯃꯦꯔꯥꯖꯀꯤ ꯑꯆꯧꯕ ꯈꯨꯗꯣꯜ ꯄꯤꯅꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯅꯕꯤ ꯑꯗꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯁꯨ ꯑꯗꯨꯃꯛ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯔꯨꯛ ꯌꯥꯔꯝꯃꯦ ꯃꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯔꯦ ꯃꯍꯥꯛꯀꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯁꯤ ꯀꯌꯥꯗ ꯑꯋꯥꯡꯕ ꯊꯥꯛꯇ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯔꯝ ꯑꯁꯤꯅ ꯍꯤꯔꯝ ꯈꯔ ꯄꯟꯖꯔꯤꯕ ꯑꯁꯤꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯎꯝꯃꯠ ꯑꯣꯏꯖꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯗꯨꯒꯨꯝꯂꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯩꯈ꯭ꯔꯕ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯅ ꯊꯣꯏꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯅꯕꯤ ꯑꯗꯨꯒꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯂꯦꯜꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏ ꯈꯟꯊꯐꯝ ꯊꯣꯛꯏ ꯀꯩꯗꯧꯉꯩ ꯑꯩꯈꯣꯏ ꯁꯤꯒꯗꯧꯔꯤꯃꯣ ꯈꯪꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯄꯤꯕꯤꯔꯝꯂꯤꯕ ꯗꯤꯟ ꯄꯨꯔꯛꯂꯝꯂꯤꯕ ꯗꯤꯟ ꯑꯁꯤꯗ ꯀꯌꯥ ꯃꯇꯤꯛ ꯏꯁꯥꯕꯨ ꯊꯝꯖꯈ꯭ꯔꯕꯅꯣ ꯀꯌꯥ ꯃꯇꯤꯛ ꯋꯥꯡꯅ ꯆꯠꯈ꯭ꯔꯕꯅꯣ ꯑꯁꯣꯏꯕꯅ ꯀꯌꯥꯝꯅꯣ ꯑꯔꯥꯟꯕꯅ ꯀꯌꯥꯅꯣ ꯑꯩꯒꯤ ꯅꯨꯡꯇꯤꯒꯤ ꯑꯣꯏꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯩꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯅꯔꯤꯕ ꯍꯤꯔꯝꯁꯤꯡ ꯃꯔꯤꯁꯤꯡ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯔꯤꯕ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯑꯩꯅ ꯆꯠꯂꯤꯕ ꯅꯤꯇꯤ ꯅꯤꯌꯝꯁꯤꯡ ꯍꯥꯏꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯑꯩꯅ ꯀꯌꯥ ꯃꯇꯤꯛ ꯍꯦꯟꯖꯜꯂꯤꯕꯅꯣ ꯀꯌꯥꯝ ꯋꯥꯠꯂꯤꯕꯅꯣ ꯀꯌꯥꯝ ꯂꯥꯟꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯦꯡꯂꯒ ꯑꯩꯈꯣꯏꯅ ꯈꯟꯊꯒꯗꯕꯅꯤ ꯑꯗꯨꯒ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯕ ꯑꯩꯅ ꯗꯤꯟꯒꯤ ꯃꯤꯡꯗ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯀꯠꯊꯣꯛꯄ ꯑꯗꯨꯈꯛꯅ ꯍꯌꯦꯡ ꯑꯜꯂꯥꯍꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯨꯕ ꯌꯥꯔꯣꯏ ꯑꯍꯥꯟꯕꯗ ꯑꯩꯅ ꯀꯠꯊꯣꯛꯂꯤꯕ ꯑꯩꯅ ꯄꯤꯊꯣꯛꯂꯤꯕ ꯁꯗꯀꯥ ꯈꯩꯔꯥꯠ ꯇꯧꯔꯤꯕ ꯑꯩꯅ ꯗꯤꯟꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯁꯤꯗ ꯑꯩꯅ ꯍꯨꯀꯨꯛꯨꯜ ꯏꯕꯥꯗ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯍꯛꯁꯤꯡ ꯃꯠꯂꯒ ꯇꯧꯔꯤꯕꯅꯣ ꯑꯩꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯆꯨꯝꯂꯤꯕ꯭ꯔꯥ ꯑꯩꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯆꯨꯝꯂꯤꯕ꯭ꯔꯥ ꯑꯆꯨꯝꯕ ꯀꯌꯥ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤ ꯂꯥꯛꯄ ꯏꯟꯀꯝ ꯑꯣꯏꯔꯤꯕ꯭ꯔꯥ ꯏꯁꯂꯥꯃꯤ ꯁꯔꯤꯌꯠꯅ ꯄꯤꯔꯤꯕ ꯃꯨꯍꯝꯃꯗ ꯃꯨꯁꯇꯐꯥ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯇꯥꯛꯄꯤꯔꯝꯂꯤꯕ ꯅꯤꯇꯤ ꯅꯤꯌꯝ ꯑꯁꯤꯒꯤ ꯋꯥꯡꯕꯗꯒꯤ ꯂꯥꯛꯄ ꯏꯟꯀꯝꯁꯤꯡ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯗꯤꯟꯒꯤ ꯊꯕꯛ ꯇꯧꯕ ꯁꯥꯕꯒꯤ ꯃꯤꯡꯗ ꯑꯩꯅ ꯐꯪꯕ ꯏꯖꯠ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯅ ꯀꯠꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯗꯤꯟꯒꯤ ꯊꯕꯛ ꯇꯧꯕ ꯑꯁꯤꯈꯛꯅ ꯅꯕꯤꯒꯤ ꯎꯝꯃꯇꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯁꯦꯡꯕ ꯊꯥꯛ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯕ ꯐꯪꯂꯣꯏ ꯃꯔꯝ ꯑꯁꯤꯅ ꯍꯤꯔꯝ ꯈꯔꯈꯛ ꯑꯩꯈꯣꯏꯅ ꯗꯤꯟꯗ ꯆꯠꯂꯒ ꯑꯇꯣꯞꯄ ꯍꯤꯔꯝ ꯀꯌా ꯑꯃꯅ ꯍꯣꯇ꯭ꯔꯣꯡ ꯍꯣꯅ ꯊꯝꯕ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯑꯍꯤꯡ ꯑꯃꯗꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯟꯁꯤꯕꯨ ꯀꯨꯞꯅ ꯌꯦꯡꯗꯕ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤ ꯂꯦꯟꯗꯕ ꯇꯥꯔꯒꯗꯤ ꯃꯨꯁꯜꯃꯥꯟꯒꯤ ꯃꯤꯡꯗ ꯄꯣꯛꯄ ꯃꯨꯁꯜꯃꯥꯟꯒꯤ ꯏꯃꯥꯅ ꯄꯣꯛꯄꯤꯕ ꯃꯨꯁꯜꯃꯥꯟꯒꯤ ꯏꯃꯨꯡꯗ ꯆꯥꯎꯕ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯃꯁꯖꯤꯠꯇ ꯅꯃꯥꯖ ꯃꯇꯝ 5 ꯁꯣꯟꯕ ꯖꯨꯃꯥꯒꯤ ꯅꯃꯥꯖ ꯁꯣꯟꯕ ꯃꯁꯤꯈꯛꯅ ꯑꯩꯈꯣꯏ ꯑꯜꯂꯥꯍꯒꯤ ꯃꯥꯡꯗ ꯍꯤꯁꯥꯕ ꯀꯤꯇꯥꯕ ꯂꯥꯏꯅ ꯄꯤꯔꯨꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤ ꯅꯩꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯇꯔꯥꯏꯅ ꯄꯨꯟꯁꯤ ꯑꯁꯤ ꯀꯔꯝꯅ ꯆꯠꯀꯅꯤ ꯀꯔꯝꯅ ꯂꯦꯟꯒꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯒꯗꯕꯅꯦꯕ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯁꯤ ꯑꯌꯥꯕ ꯃꯑꯣꯡꯗ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯅꯨꯡꯁꯤꯕ ꯑꯀꯥ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯁꯤꯔꯠ ꯃꯍꯥꯛꯀꯤ ꯍꯤꯁꯇ꯭ꯔꯤ ꯃꯍꯥꯛꯀꯤ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯃꯁꯤꯕꯨ ꯈꯪꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯨꯔꯛꯂꯝꯂꯤꯕ ꯀꯨꯔꯥꯟ ꯑꯁꯦ ꯃꯁꯤꯕꯨ ꯃꯌꯦꯛ ꯈꯨꯗꯤꯡꯃꯛ ꯈꯪꯅꯕ ꯑꯃꯗꯤ
पुंसीबो मदुगी मतुंग इन लेनबा होनबा अखोय खुदिमक मथक्ता तंगाई फदबनी मसिगी माइकैदा अखोय पुकनिंग चंगसी अदुगा अतोपसु चंगहनबो होनसी अल्लाहना अखोय खुदिमकपु नबीउर रहमा मोहम्मद मुस्तफा सल्लल्लाहु अलैहि वसल्लम दा चेन किबा अथोइबा मगुनसिंग अथोइबा लमचत खुदिमक अदुगी मतुंग इनबा ngamba banda amadi bandi singi manung da sembi bo oisanu oma alaina illa al balagh